Paomi sing mathau tawbada Saphagadaba Mapham Shinggi wafam hawdoknarakpada ngasidagi sahi kunlomgi mamangda thokiba thawdok ama ningsinglei. Paomi amana mathau tawruraga mayumda halakpagi lambida police officer amaga awayakhum tawnaki. Police officer aduna mahak class kayano hanglakpada Paomi aduna aidi BA phawbada maktamlai haina khumlubadagi aidi MA ni hairaga police officer aduna Paomi adugi makam lakta chaina kanki. Matamaduda kanki basegi saina adudi yamna thuna koklamgani adubu Paomi adugi thamoida yeiki basaina adudi ngasi phawba koklamloi. Asiguma wakhalon ngasisu Manipur police singi marakta chianba yauribra haibasi handak Paomi ama mathau pangthoklingaida I tana phukiba thawdok aduna khandaba ngamlakte. Drug mafia sing intercontinental gangstar sing laibakani gi marakta thokpa lal terrorist attack amadi mahusagi oiba khudongthiba thawdok kayagi marik chuba paudam launaba hotnabada mathau tawriba Paomi kaya asokapan nangba thawai phawba mangba yaukre. Reporters Without Borders ki matungina salibe sahiyasigi manungda malemgi tongan ba mafam singda Paomi yangkai hatkre. Hariba matamasida laibagasigi oina Paomi manga sikre aduga Paomi chani kuntaruki punsi singnabagi thawdok sing thokre. Adubu miyamgi punsi amadi lantum ngakpi senbinaba leiriba security force ki makuta chai chaba tathi tawoina tawbiba mathau tawbada apanba athingba pibagi thawdokti adumak thingnari. Kariguma Mapham amada khanghodana bom pokhairakba nongmai kapnaba maheu langpok ising chawbna chingwa thawdok thokpa matamda asokapan nangani haiduna leibak miyamna khudong thiroidaba mafamda chenthokpa nanghodaba sing kannaba akhanaba miyoi kangbu sing thajili. Asiguma khudong thiba thawdok singda mangjil thana changchingba miyoi singi marakta Paomi singsu amani. Lal marakta amadi atai khudong thiba mafam singda akiba leitana changsinduna I pau lauraga miyamda asumba asengba I pau pinaba hotnaba haibasi Paomi singi mathawni. Kariguma matamda khudong thiba thawdok singda mi kanbagi thabak phawba Paomi singna pangthokhiba thawdok kaya yaukre. Security force ni yaksinbada khudong chadaba mafam sing yauna changsinduna mafam adugi miyamgi awa ana lenga ka kuthoknariba kangbu sing amadi makhoigi luchingba sing hakthengna unaduna makhoina pamliba adu karino haiba lengak amasung miyamda paudambagi thawdoksu adumak yaukidaba natte. Lalgi paulo bujatpada thawai mangkhiba drug lord singi natraga political leader singi aron athup phongdoklubadagi hatkhiba Paomigi masing yamle. Miyamgi ihaugi paulo bujatpada teagas nung natraga nungmai maruna panbada soinai khiba Paomi su adumak yaudaba natte. Khudingmak sinphamgi matungina thengnaba khudong chadaba singni haina lawba yai aduna yariba makai asiguma thawdok singda Paomi singni haiba khangba ngamnaba sticker phurit natraga atai khangnaba khudam singna Paomi singu masak taknaba honari. Masimangna lanphamda changlaba phawba Paomi sing asi siba naba natraga sokpa panbagi chang hantaribani maramdi Paomi singi oinadi yeknabasu leite marupsu thamde. Aranba tawbasing Paomi singi yeknabani asumba tawbasing makhoigi marupni. Makhoigi haibabu thogliba thawdok wathok singi achumba asengba paudam miyamda phanganaba honaba khaktani. Aduga atai sinphangumna Paomi singi oinadi akaknaba mafam matam haiba leite. Sayolamagi manungda numit tareni nomagi manungda pung kunmari mathau tawnaba matamni. Aduga masa-masagi maramdamdagi hendoktuna malem pumba Paomi singi ipau lawphamni. Adubu achumba asengba paudam miyamda phanganingdaba khanganingdaba miyoi kanglup amadi thawdok khudingmakta adumak yaudaba natte. Makhoi matam chupada Paomi singbu tathi asumba asengba pau lawba ngamdanaba honai. Miyamgi ihaugi pau lawba chatpada Paomi singda security force ki natraga sakhangdaba singi chaitheng phangliba asi masigi saruk ama soidana oigani. Miyamgi ihau lakpa matamda Paomi singbu masak khangna natraga khangdana security force yauna sakhangdaba singna phujaibagi thawdok yaudaba natte. Masi hantanaba miyam amadi security force mungnarakpa matamda yariba makai security force na leiba maikaida layu haiduna editor sing senior sing amadi Paomi singi loop singna pautak piduna lakli. Miyam leiba maikaida Paomi sing leirabadi miyam tankhaibagi mingda tiagia sel kapsilakpada natraga phujaiba tawrakpada Paomi ni khanglabasu khangsinnadana phujaiba tawrakpa yai. Security forcing leiba nakalda leirabadi miyamna nunglaklaklabasu Paomi sing yauri haibadu sectionna langlakpasu yai. Mayaida leiragana nakal animaktagi khudong thiningai oi. Paomi amadi security force haibasi democracy da yamna maruoiba setoknaba yadaba mapang singni. Kariguma matamda magi
ꯃꯊꯧꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯚꯥꯞ ꯇꯥꯅꯗꯕ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯄ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯀꯅꯨ ꯌꯥꯔꯣꯏ ꯑꯗꯨꯃꯛꯄꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯁꯥ ꯃꯁꯥꯗ ꯄꯤꯔꯤꯕ ꯁꯛꯇꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯈꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯀꯥꯡꯂꯨꯞꯅꯤ ꯈꯜꯍꯟꯕ ꯄꯥꯎꯃꯤꯁꯤꯡ ꯎꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯊꯧ ꯇꯧꯖꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ ꯈꯜꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯈꯛꯇꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯂꯩꯍꯟꯕ ꯉꯝꯒꯅꯤ